Akashvani Imphal Ketrimayum Chitrabhanu na pau pazeri ahan bada maru oiba pau. Indian Naval gi guided missile destroyer Imphal gi Chris ngasi kendra gi ngaksal Mantri Rajnath Singh na puthokre. Raji gi Sports Mantri Govindas Kontozam na hairi Manipur na sana khona ba yaw na hiram kudimakta mangchal thaba ngamli. Kamzung zila gi kasong Kulen subdivision gi makhada leba itham tangkul kulda tharamba popi pambi sing ngasi mang ta ankre. Telangana Vidhan Sabha Mikhal gi bor khomba gi matam ngasi loikre Rajya Sigi Vidhan Sabha Kendra Chama Mafudra Mapan gi Mikhal lagliba sagol sanimita pangtokani amasung Gawada Chaterak pa Yankai Marishuba International Film Festival of India ngasi loishin kre. Indian Navy ki Warsafe Design Bureau na design tawduna Mazagaw Dock Safe Builders Limited na guided missile destroyer INS Imphal gi Chris ngasi kendra gi ngaksal Mantri Rajnath Singh na putokre thorum atu da Manipur gi Mukhyamantri Nongthombam Biren Singh su saru yaki destroyer asigi Chris ase 15 beastless guided missile destroyer project mari gi manungda ahum suba oiri Destroy Imphal gi Chris asida Kangla gi sanathong amasung Kangla sa haptuna Bharat pu ning tamnaba honnabada thawai katkiba Manipur gi athobu singi maphamda chap chaba ikai khumnaba utli masigalona na Rajya asigi ऐतिहासिक oirba Kangla konungbu su Chris asida hapna lamdam asigi anganba matam ningthau palingai de leramba mapham asibu sak takli Meter chama humpu mari sangba jahas asi surface to air missile anti-safe missile amasung torpedo kaya pu bangamli Jas ati matang thada miyam da kusinagani. Chief of Defence Staff General Anil Chauhan, Chief of Naval Staff Admiral R. Hari Kumar, Ngaksal Mantraloy amadi Manipur Sarkar gi official sing thorum adu da saru yaki. Raji gi Sports Mantri Govindas Kontozam na hairi Manipur na sana khonna ba yaw na hiram khudimakta manzil thaba ngamli masi makhoi de leriba haisingba kaya aduna mai pakpa ngambani Imphal gi tayal pata leba sai complex ta pangthokpa thorum amada wangang laduna Sri Govindas na hai Manipur gi sanarishing na mai pakna na bo honabada mama mapa sing lekai gi club sing amadi sangsan sin na achobo thodang lori Masita Sarkar gi mai kai di su ngamba mating pangli mangna hai Manipur gi sanarishing na tongan ba sana khona bagi hiram kaya da Bharat gi mingche por pangamli sanarishing bu miyam na hena puning thagopi bagi tangai fedabelai mahangna hai koi Manipur national sports corps sanaragani cabinet ke group ke ready mera next cabinet ka national sports corps ke kani ai thamja masita kai gari no hai kana association sing thar thar mot padam yawa and particular ai na sports ke dia ha ningaba akoi state ki honorable chief minister na habibada national sports academy kanuna absorb toraga akoi masida football academy ma akoi yawani all India Football Federation ga koi Manipur government ga agreement am so koi tawna re Kendra Sarkar na Manipur gi irang asigi matang da season na basem kiba commission of inquiry Manipur violence listing ani kulhundoina tha asigi kunda thokiba notice amana irang asigi mari lenana miyam na makhoi gi oiba warol amasung wakat sing affidavit amagi kuthangda notice adu thokpa numittegi numit nifu mangani gi manung da pisinna ba khanghali Thoba Zilla Deputy Commissioner Ahantem Subhasna Zilla asigi mafam tarukta lemna affidavit sing semanana ba affidavit education center taru hangdokre center sing adudi Kadompopi Sports Complex Rice Research Center Khangabo Wangbal Lamding Higher Secondary School District Headquarters Office Thobal SDO amasung Lilong SDO ni Raja asida me humdagi horkiba irang asigi matang da tijinna ba senkiba inquiry of commission da aiba affidavit Imphal iski oina bislangna ba affidavit center tarani toy hangdokle hariba center sing asi suti nattaba numi sing da ayu pung dara dagi pung ani fawba hangani marum aduna kanagumba sing na aiba affidavit pisin ba pamla badi commission na notice tokiba numi tegi horaga nipun mangani gi manung da center sing asila laktuna affidavit pisin ba yagani Bisnupur Zilla da lam hector changa hena park chauba takmu expedition fish farm da miyam na lam kopchin ba kudak tagi lep kadabani hari masigi matang da Manipur Saka gi director of fisheries ki director Ais Balkrishna Singh na hukum ama thokre ngagi farm asida lana gi farm sing pakthok chokthok pai yaroi amadi lana gi oiba senggo sagat pa yaroi hari
Imphal West, Imphal East amasung Thawal Zilla da hayang ayupong mga dagi numidang pung tara fawar curfew komthokani aduga Bisnupur amasung Kakching Jilagi onadi ayupong mga dagi numidang pung Nepal fawar curfew komthokani pawge marak thadna atian ba break ama. Chahi khudingi December 1 asi Malem Sinbatungna World AIDS Day ki thorom pangthokna lal. Malengi miyam amatto ina punna numit asida AIDS na maram oiraga laikhidraba miyoi singbu ningsingli amasung hai saibiga sagwanana hingliba singidamak lepli World AIDS Day ki thoram pangthokpaga loinana aikhoisu HIV AIDS ki langtheng asida saruk yaminasi HIV haiba virus asina mipung khudimakta sokhali masigi namkhai leite chahi lining kanglup natraga nupa nupi angang khaide masina mi amadagi amada mathang sandokpangam Aina dom sinari HIV test tong nabagidama. aina dombu singnari kondom sisna bagidam aina dombu singnari nasabu HIV dai kanjanaba Manipuri machama oina be an agent of change with love Spread love, not the virus. Tabiri Bapawasi Akaswani Imphal Dagini Kamzong Zilagi Kasom Kulen subdivision gi makhada leba itham tangkhul khul da tharamba popi pambi sing asi mang tahan kre police ki pawn hailam ek dara manga rom da tharamba popi pambi sing adu Kamzong district police district administration Kamzong Manipur rifles ki personnel sing nap forest vibhag amadi kunmari suba Assam rifles ki apun bakambu amana yantat ke bani Popi pambi sing asi tharamba myo sing khangdu tunam khogi mathakta aingi eba thabuk sing lakhot kani thangnaba khul sing dasu khongthang asi packet kani hairi Manipur ki organic pothok sing gi matang da nomini chathagadaba awareness cum exhibition program ngasidagi Chandel Silagi Pakan Organic Farmers Producer Company Limited ki office complex ta hokre Tharmasi Pakan Organic Farmers Producer Company Limited Chandel amasung Agricultural Technology Management Agency Chandel ga punna sinbani Tharmadu da Chandel Silagi Food Safety Officer yauna tungan ba akhang hi kyana wangang ki Election Commission of India gi miyang makhada chatarkipe special summary revision listing ani kumari gi saruk amu oina voters singi wakal tahan bagi thoram systematic voters education and enrollment participation campaign Thawbal Zilla gi YK College Wangjing da pangthokre campaign asi gi nodal officer amasung district election officer Thawbal gi miyang makhada pangthokpa thoram atuda YK College ki principal SDC Khongjom amasung SDC Hairok saruk yakhi mapan lebak sindagi pairakpa uchek sing masing Trading hagi mangoina na sexual tharang oina ngasi combined drive ama Bisnupur Zilla gi tongan ba mafam ahum da chathakre Kebulamjaw National Park Forest Staff amasung Environmentalist Socialist Forum amadi Sangai Protection Forum na puna sinduna tongan ba mafam sing da drive chathabada uchek fana na balang kuntra rom phagatle Waka Primary School gi headmaster na akoi bigi phibum kanna ba pandam da rise asigi Jiribam Zilla yauna tongan ba tampa ke Zilla singda chetkadaba solo cycling mission amang asidege hokre mission asi director of environment and climate change amasung journal education officer John to Imphal is na punichin bani Maite irol iya kanbagi khongthang amu oina milana rise asigi tongan ba lekai singda Ingrazi londa lyric sing min Thadna thamlama sing iek nam hutsin begi khongjang makhata na chathari ngasi sulup asigi president Khaidem Ingocha Meite yauna luki thomi singna hangang kendra gi manung channel leba nilakuthi gi club amadi maira paibiga kusan naduna khul asigi lerek singda Ingrazi lona tharamba lerek ki ming sing iek to onthokre Manipur gi apunba gi saktam kaibe yaro haina ngasi miyang gi oiba wakat mifam ama Imphal West ki kaisam thuk ima ketel da pangthokre Akaswani Imphal ki ipau kambuna putokpa thorom honglakli ba inga sagi khalda Manipur gi tara shuba tangkakta maklang turen amasung fayengkul haiba thorom ama hayeng ayupung tereta Akaswani Imphal da sandokani thorom asi YouTube channel Akaswani Imphal da su live streaming tawgani Akaswani Imphal da gi pau tabiri Telangana Vidhan Sabha Mikhal gi board khombaging matam ngasi loikre Mikhal lagliba sagol sanimita Vidhan Sabha kendra chama mafudra mapanda pangthokani board khombagi aroiba pungja phawbada rasti dol singi luchingba kayana voter sing bupungning chingchinna ba lezabi thaduna board khomdakhi Maharashtra gi Mukhyamantri Eknath Shinde Upamukhyamantri Devendra Fadnavis na kendra gi mantri Servit Niranjan Jyoti yauna luchingba kyana BJP mirep singi damakta board khomki amoromda Congress luchingba Rahul Gandhi Priyanka Gandhi yauna ate Congress luchingba kyana dolgi mirep singi damakta ngamzabi thaduna board khomki
केंद्र की सोशल जस्टिस एंड एम्पावरमेंट मंत्री डॉक्टर वीरेंद्र कुमार हाई लेबा असिगी नहा कोटी अहुम हेनबना नशा मुक्ता भारत अभियान दा याउदुना लेबा असिगी मियोय कोटी लिसिंग तरामाथोय रोम सरुक याबा ngamle न्यू दिल्ली दा सोशल जस्टिस एंड एम्पावरमेंट विभाग अमसुंग रामचंद्र मिशन गा नशा मुक्ता भारत अभियान की मतंगदा याना वारोड अमा सही तोंगनबदा वाफम असी डॉक्टर वीरेंद्र कुमार ना फुंगदोखिबनी mahang hai avian asida nupi koti ani amasung mahilosing lak hum henbana saru yari mima nadraba angang singi damakta angalwadi protocol gi matang da national outreach program amang asi kendra gi women and child development ministry smiti irani na hogdokre thorang asiki makhang da angang sing momachi ube chinjak pizabe yauna tongan tongan ba angang singi yaifana ba thorang kaya yauri thorum adu da hodol aduna smiti irani na hai angalwadi workers na angang singbu matik chana yingsin biduna makhogi khudong chadaba sing adu ko hanaba honagani mahang na hai thorang asiki makhada mima natraba angang lak ama hembada khudong chaba pigani Gawada Chatarak Bayankai Marisuba International Film Festival of India ngasi loishin kre loishin biki thorum Dr. Sama Prashad Mukherjee Indoor Stadium da pangtoki thorum adu da film gi sakna da miyo kaya yauna ati sakna da miyo kaya na saruk yaki Festival loishin biki thorum da Robert Cordolina direction piba feeder wet utki festival asida khwaidigi fava film director actor special jury amasung web series ki manasing su yen toki Hollywood actor amasung producer Michael Douglas-ta Satyajit Ray Lifetime Achievement Award kusinaki numin mapani chatekiva festival asida film chani humbudra hen utki Israel amati Hamas ani na makhatana numinini Gazada nomai kamna danabagi yana ba porakre social media gi post amada Qatar gi foreign ministry gi wangangloi Masjid Al-Sarin hai numinini makhatana Gaza Street ta santi thamna ba nakal ani na yana ki ba asina ehen ba hostess amadi bondi sing thadorukani haibigi thazaba leire ngarang Hamas na hostess taramatoi thadok ba matungda makhatana santi thamna bagi yana ba shipurakibani United Nations ki White House Pentagon amadi US Naval Base amada leba nuclear aircraft ki Korea ki photo sing North Korea na November kunma thoida thagat ki ba military space satellite na lokre haina Yonhap News ki report aman hairi Yonhap News Agency asi South Korea da base soba news agency amani agency asi ki report ki matung ina North Korea gi luchingba Kim Jong Un na hari ba photo sing asi Pyongyang da leba National Aerospace Technology Administration gi General Control Center da puthoktunne nei ki hairi White House Pentagon amasung Naval Station Norfolk Newport New Shipyard amasung Virginia air film gi photographs sing ase ningthokaba numiki numidang pung 12 makhairom tapa aduwai da lokhibani Newport New Shipyard ase US Navy gi submarine saba maming leba shipyard ni aduga Naval Station Norfolk asina US Navy gi Fleet Force Command gi headquarter ni panbayabadi North Korea na Malyong 1 space satellite ase ikukwidingai da thagat khibani Hojik aroi badamaru iba pau amuk hanna Indian Navy gi Warship Design Bureau na design tawduna magazet Dog Ship Builders Limited na guided missile destroyer INS Imphal Greece ngasi kendra gi ngaksal mantri Rasna Singh na puthokre thorum adu da Manipur gi mukhe mantri Nongtombam Biren Singh su saruk yakhi Rajya gi sports mantri Govindas Konthokjam na hairi Manipur na sana khona ba yauna hirang khudi makta mangsil thaba ngamle Kamzong zila gi kasom kulen subdivision gi makhada leba itham tangkul kulda tharamba popi pambi singa si mangta hankre Telangana Vidhan Sabha Mikhal gi vote khombi matam ngasi loikre Rajya se gi Vidhan Sabha kendra chama marfuda mapan gi Mikhal lakli basagol sa nimita pangtokani amasung Gawada Chatarak pa Yankai Marishuba International Film Festival of India ngasi lushin kre Paulizere